Manipur Top Channel की मैकेडी की मरुएबी ई पाउक सिंग म्याम थमजरी हानबरा कंगला पाउ एडिटोरियल म्याम स्पेशल कंटेंट मोइन म्याम थमजरी मियाम पॉलिटिकल पार्टी की लुसिंग सिंग थाजब थमलक्तबा मणिपुर की म्याम नेशनल अमसुम रीजनल पॉलिटिकल पार्टी सिंग लुसिंग अमदी वर्कर सिंग मरक थाजब लेरक्त्रिब सीट लेबक्तिबनी Political party politicians sing asi lengak lon gi thawai pangna balagibani makhoi sing asi ki maraktagi lengak lon pairak pamatamda furup ki apun basaktam ngakpa sokhat lon gi meke de khumang soksinanduna setmi lon gi phibam phaba madi tangdu leita pa oirakani haibagi damak miyamna makhoi gi maphamda thajaba thamduna lakli political party sing gi ideology amasum principle tungan oirabasu panamdi manaba ngaktani Political parties singi panamdi miyam gi aning ba apam sing thabak to ontokpa miot minai leitaba manaba khunai prakna bokona bani politicians sing di patriotism amasum nationalism gi ihul iroina na asing bolu sing bo geda bani masida thajaba thamduna miyam na sahi manga kuding gi legislative assembly constituency humfu da mikal pangthok tuna mi humfu khanduna sahi manga gi hakpuna mak sinaduna lenga ulungi thawai pangba matamda mariba amadi miyam gi geifuna bopona bigi muhutta makhoi khara khaki amadi imung manung mari mata khangna sana bamadi misang sangalai ba miyoi khujo kharagi pukai langai sonhana bokona bana makhoi gi masat oiduna lakli masina maram oiraga miyamna makhoi da thajaba thamlupa party amadi politicians singi maphamda lairakhiba thajaba sing nomo gi mangshilakibani adubu manipur democracy satpa india gi saru ama oirubadagi democracy da thajaba thamduna lengak pathap gi kanglon gi manungda general election da pamda saru yaduna sahi manga gi hak sinabada saru yaduna lairakibadu politicians sing na miyam gi meyokta lairakibagi saru ama oina hawkiba sahi english sing ani ga kungo homdoi gi me ahumdagi miraibak masa illegal migrant sin kuki zaunar ko tourist na mite miyam gi mathakta landa duna war crime set duna lam khudum sanana ba honarak sahi ani mapung phajilakli Manipur thugaina ba satharakiba loikham naidaba war crime asida lamdam asida laidiba political party amadi lusingba singna karishu tawpa ngamdana usi makul sangduna laidiba sikari maramgino Mareba amasu miyam gi punsi kanana ba political gweba lanjang sathaba sungamdaba amadi makhoi gi party gi yamla workers sing thadoktuna mayukna ba lanting sathaba su leitabana makhoi gi maphamda mareba nungsibi gi ihul leiti habini makhoi sing asi mareba ningba miyam bu nungsiba sama asingba politician amata nati habisi mayek singna khangmangamli masina maram oiraga miyamna makhoi gi mayokta leiraknabagi maram oirakliba sitleb thibani Political parties in Gimarakta Maribaki Oiba issue sing the cooperation Pina Bigi Muta Amagi Gimarakta Hunangang Nabigi Sin Kangzai Chataduna Mia Mamadi Mareba Nungshiba Sabada Haleng Balitrip Makhoi gi tat ki PR Miam na amka pangthabatarabadi leba asiga apun bigi saktam kaidonung da ngak pangamroi Manipur gi hauzik oiriba phibam asida politicians singna hena kininga oirakli Manipur gi Miam na election pangthoktuna khankiba mihut singi marakta Miam na lainaba honadrabadi makhoi puning mamaikaida punaba honabada yaduna lairabadi laibaki saktam amadi miyamgi punsi kanba ngamgani thasati politicians singda miyamgi thajaba manglaklabadi politicians lengakpa leibigi wontuk leitabaga pangkhaknaraktuna laingakna ama miyamna ama aningbada maningtamnaraktuna law leitabi state ka pangkhaknarakani haujik thokliba sahi ani fajilaklaba irang asida politicians singna lawriba thodangna miyamna khamthingna piendaba leirakhibadagi politicians singna ngangba wafam sing miyamna mawa bagi phibamda leirakpadagi makhoi sing ubuda til hobagi thakta leirakliba sina maram oiraga miyamga mari tatnaba phibamda leiraklibasi afaba khudamni lawdi asengba politicians singdi maramdam nungsibagi ihul cheli miyamna piba thajaba matam sana thabakto onthui masina maram oiraga miyamna adugumba politicians singa thajaba thami makasa tharakpoina paujal paukseri ge topa paukhrana Malik Arjun Kharge amasum Rahul Gandhi na Pahalgam attack ka mari lainana Parliament की स्पेशल सेशन कौनब पीएम ना सिथीख्रे Opposition Congress Party na थासी की कुनगनिथुरे जम्मू एंड कश्मीर की पहलगाम टेररिस्ट सतखिबे टेरर अटैक तो मियोय कुनगतरुक सिखिबगा मरि लैनना Congress President Malik Arjun Kharge amasum leader of opposition Rahul Gandhi na tuan city sing Prime Minister Modi di iduna Parliament House animaki oiba akhanaba sitting kaunaba khankhreidi Congress President Malik Arjun Kharge na PM Modi di iba sithi eduda Phamgadoriba Parliament ki sitting adura apun begiweba terrorism ki mayok tapuna lemina duna nation asina terrorism ki threat sing thengnana bigi warep ama lobo tangai phadi hauzuki pungpham asida aikhoi ama to na terrorism ki mayok te lep tangai phadi
opposition thajai asuk luraba tanja sida athubada parliament ki akhanaba sitting ko tangai fadaba adugi maru eba thamli sitting asina pahalgam terror attack ki mayukta ekoi punna lepli haibu utpagaruna apun bo warep logo sungan haina phongtokli amarom the opposition leader Rahul Gandhi na PM Modi ri iba sithi duda PM Modi na athubada parliament ki house ani ki special sitting sing kawiduna India pumbana terrorism ki thawong akan mamong da yaning da bu utli haiba uthok sungani leba asina so amatu oina terrorism ki thawong sing kandem taphum thui aikhoina thajai Jammu and Kashmir gi Pahalgam attack mari leidana parliament ki special session korakani miyam gi mihut singa terrorism gi mayok ta amatu oina lepli haibu utpasungani maram asina parliament ki special ama Kaubiyu haina sithi du palli hari atop pawmna India ki airspace ta Pakistan ki airlines paiba thingri India government India ki airspace ta Pakistan ki paiba thingna ba khan ba hokri khongthang asi Pakistan base ta wa terrorist na Jammu and Kashmir ki Pahalgam terror attack sa thuna miyoi kunga taruk hatkraba matung Islamabad na India Airlines in Pakistan ki airspace ta pai ki ba thingki ba asi ki pakum oina New Delhi na lokolapa khongthang amani hari India government ki anobo khongthang asina Pakistan Airlines singna tangai fadana South Asia country singda paiba matamda China natragana Sri Lanka ki airspace ta paiba tabani haina source asina phongdokli adubo Pahalgam attack tawkraba matung attack torakpa yai haina khanbadigi Pakistan Airlines sing mangjumna India ki airspace singda paiba lepa hokrabani official source amana phongdorakpada Pakistani Jahaz India ki samudra ki hidangpham singdasu changba thingadabagi wafam su khanaba hokreari atopa pawmana Guwahati police na khungak pa ma lalhawbun hene phajin khibagi mayokta relief camp da lairibi inmate singna wakat mifam satakri hawkibi April 13 numaizu numi ki ayuk pung mari taba matamda Assam police na konba sub station Puri Board Police Station Manipur gi lahulup ama oiriba KCP-PWG gi miyoini haiduna phare hariba miyoisi laimakhongdagi ningthaujam gyan maitai sei 38 kawi miyoisi gi asengba laifam laimakhongdagi ni mapu lahulup KCP-PWG gi miyoini haiduna phariba si yaningdi athuba matamna thadok pirau haina ngasi khurkhul mandop yumpham mayada hangduna lairiba relief camp si lairiba inmate singna ngasi ayuk pung 13 dagi nungthil pung 2 phawba wakat mifam satakri wakat mifam madura saru gyakhiba relief camp asida lairiba inmate singna phungdokhibagi matung inadi Assam police na KCP-PWG gi miyoini haiduna maral siduna phari hariba ningthaujam gyan maite esi magi asingba leipam laimakhongda leiba yadabadigi khurkhul mandop yumpham mayada hangduna leiriba relief camp asida sangjapam logduna leirakibani mangna relief camp na leiringi matamda khungapgi thabak tawduna leirakhi haibasi miyamna tasingna khangi ningthaujam gyan mathakta siriba maral asi ananmani Assam police na phakraba ningthaujam gyan lahul KCP-PWG ga mari amata leinadi mag hawkibi April tang mari dagi gari NOC no objection certificate logani haidunu Guwahati ga mari leinaba se sang tanana basakibani maramaduna maki masak shiriba maralasi ananmani makpu condition amata yauduna thadokpir au haina wakat miphamaduna relief camp da leiminariba inmate amata oina phongdorakhi amaramdana mayeso thanaujamna mari raksuba meritorious award khusinakri Kaisamthung AC ki manungdagi Council of Higher Secondary Education Manipur Kosiam na lawba class 12 ki examination da position lawrakraba mahiroi singna marirak suba Sinayok Meritorious Award pangdokri mari suba Sinayok Meritorious Award asi Republican Party of India RPI athawaligi National Secretary oiriba Manipur State ki President Meso Thanaujang gi miyeng makhada sathrakpa mana yenthokpigi thoramni thoram asi handak Manipur da okhibi iram na maram oiraga sahi ani lep duraba matung sahi asigi oina Kaisamthung AC sigi manungsana leiba Kaisamthung top lairak-tagi paunam Rabat amasung Dana Manjuri ani gi masanupa Albat paunamna commerce stream na mari suba mana aduga singjamai isinga mathak Furamakhongdagi laikhidraba Sorok haibam Borden amasum Kangambam ABM Sanagi masanupi singlemi Sorok haibamna science stream na taragomni suba position lorakpada masa masagi mayumim satuna asamba lengyan citation amasum selgi manapi duna puning thogat potki Mairoi singa duna tungda mai pakpa mi amamam oiduna Kaisamthung AC asi kaktada natana Manipur si sakhatpa lamdam ama ohenba ngamna bo hotnapira o haibana singbu wapam phongdoktuna puning thawatki maduda mairoi amadi mama mapa oiriba singna su harabo phongdokhi hari makha chatharak poina topa maru eba pawkrum KCP-PWG gi Lotphamni haiba loutangsang thugaikhre kusuklai sing phangli Manipur Police Control Room dagi thadorakpa chiol amada
ngarang security force na nasau paton amasum ningthokong paton mamangi marakta leiba nasau patang khongda thihumbi ki thabak sathabada KCP-PWG na makoi ki lotpham oina sijinaba oiramgani singnaba loutangsang ama thudek magan kibaga loidana khusuklai yauna polam kya recover tawre hari Fagalaba singi manung magazine ga konaba SLR ama magazine yawba country made 9mm pistol ama arming rin amaga konaba .36 ki hand grenade mari detonator mari lethot bomb ani 81mm gi motor shell ama smoke shell ani sarugi smoke ani rubber tube ama amas blanket taraga mathoi mon khaw ama amas plastic ki ising hapnaba teng ama nga phanaba lang taraga track pen ama mongpak fidak ama amasung sak thona bo kol amane hari aduga police na Quaxify Merlikai digi Khomdrap Ranjita Allies Isensei kunni pan kobila hulu basigi ketara masu Quaxify digi phare hari mawandagi mobile phone ama recover to go loina mak miyam amasum thobal area gi dukan phama mioi singdigi sale gi demand tawduna lawbura sina bane hari amaromdana Assam digi huralakpa truck urkhul digi phari Assam digi mamang thagi kunthra ka mathudu huralakhiba dumper truck AS09 AC 5653 gi khungul lirak paranga si urkhul district ki somdal police station ko liba talui gi mafam amadi gi fort pangam hari truck asi gi khungul Assam police na lirakhi bani makoin urkhul district police ko kusamnaduna ngasi makha tana khungul lirubada truck asi phakat pangam khi bani hari phagalaba truck asi masi ki mapu oriba Assam gi Murazwar district gi MD Abdul Jalil kusana khri amaramdana claim tawdrabadi dispose tawragani thasigi taraga tarukta Imphal police station ki manungsana leiba khwai Rakhapur naga mapal da leiba galamal dukan ma gi mamang na gyan mangduna tarambadi gi lekatna bangamdana leikidraba Bihar digi hujingna khwai Rakhapur naga mapal gi baragi yumda leiba lambu yadab allies baliwam yadab sei nifugutre apokpa sawai yadab ki zenim smoke leiba shibaksang mi ani phau gi manungda claim tawdrabadi dispose tawragani hani Imphal police station gi officer in charge ki sirolaman haidi makasa tharak poina to papamna Moreh da Pahalgam thaudokta leikidraba singda ikai khumna botkre Jammu Kashmir ki Pahalgam lamkoiba lakhiba singda terrorist singna sathaki thaudokta mi kungani pan hena sian kiba thaudo odur leikidraba singda ikai khumna utpagi tharom ama maira katuna pangtokre Thauramadu Hill Tribal Council HDC Moreh na sinduna Moreh da leiba Moreh Youth Club ki office complex nang sipang thokibani Thauramadu Kuki Women's Union and Human Right Moreh Youth Club Kuki Khanglai Lompi Kuki Student Organization Moreh gi thaupu bising masu members sing saryaki Thauramadu gi manungli Hill Tribal Council Moreh gi President Victor Limthang Tokthangna terror attack adu bu akan mamong ni yaning da phungtok pagaloina terrorism gi meyok ta Moreh gi miyam na lep le ha wafam sing phungtok khiari Tendakpa paw modana hariba thaudo si Mizoram na thokiba nungjaw on tharakpadigi miyum siri Mizoram gi aizol manata singtakti asobu nungjaw mu on tharaktuna makoi gi car mathakta tasilakpadigi matai mana mas makoi gi masanupi sikri hain police na phungdokri victim sing adu kilometer kunthraga mangarum lapna leiba lengpui airport gi aizol halakpada thaudo dungra nuthil puk ohum ka makhairum tabada pukpui area da thokiban hari police officer amana phungdokpigi matung ina singtaktagi asobu nungjaw mu on tharaktuna makoi gi car mathakta tasilaktuna matai manaw masu makoi gi masanu pidu kudak shibaga loina car du tharakiba makoi gi masanu pana sokki hari asobu nungjaw du tasilakpudu car du yauna car adu sauna amang da thoki hena sumang phungdokki hari